Malemgi Mamalon gi Numit na lakpada state asidasu haidiba Numit asiga mari leinana tongan mafamda pak sanna thoram Pangthokhre. Malemgi Mamalon gi Numit asi Research Forum Manipur amasung GP Women's College na shillaga college asigi auditorium da Rajya Sabha gi Member Ningthou Sanajaoba Leishemba Yaona Pangthokkhe. Thoram aduda chief guest oina saruk yakiba MP Ningthou Sanajaoba Leishemba na hai handak Manipuri loan na India ge classical language ta chalakhidaba adu nungaitaba phawi adumakpu ninghannaba leitana aikhoi gi imalon ase India ge classical language ge manung channaba angamba thakta honari Manipuri loan na classical language ta channaba gi damak state level committee ge mifam ama kauraga recommendation thanaba khanaramlabani Laibak thibadi political charang naba kaya thorak pamaramna matam chana ngamkhidre adumakpu handak ikui kuijinaida Manipur ge chief secretary da ai bachero thaduna state level committee ge mifam ama kaunaba khanghankhre recommendation thadrinai mangoinana awat apa amasung aran asoi pumnamak semdoktuna recommendation thanaba hotnagani karigumba Manipuri loan asina India ge classical language ta yaukhrabadi miyamna imalon miraibagi chang hantharakani masiga iroinana maheiroisingdasu khudongchaba kaya phangani masida sunattana imalon chaukhatnabagi mathau taba senthang khudingmaksu center gi maikaidagi kaitharakani amaromda ngasigi haurakliba mirolna imalon ningthina khangdabagi mami ama tarakliba asi nungnangba fawi aikhogi loan asi cheksil hongdaba amasung miraiba matamda mutkiba yabagi akiba leiribani maramdi aikhogi londa hojik lonyan kaya yaurakpa leptri state asida khundariba yelhau furu manga dagi taruki mamalon mangtharakli haibasi aikhoi kaudaba fai maram aduna yariba makai aikhogi lon sizinasi mama mapa oibasingnasu yariba makai angangsingda mamalon ningthina khanghanaba honabiyu haina Ningthou Sanajaoba Leishembana makhatana phongtokhe Aigi maikidagi su ai khona jai khosu honari ko classical language sanaba ko gimalon si khachita ngai bane handak se adubu ai ko gi sonja ba hai tare ko gi sonja ba khara le hobaduna ai ko gi lon se handak classical language da yaw ba hobda bani honari ai ngasi garang nongni ni manuk sa ai ko state level gi ba meeting ama classical language si ko recommendation thabi na bana kauna barkan na honan ngai da ko political charang na mission lai tana yagidre adubu ai ngarang hanse ai chief secretary chithi izare athubada mana toroga ko state level go ba adumba committee ro kaubiraga bakoi da matam khara piraga ko recommendation thadri ngai da aduga asoiba awat ba hapchalaga thuna ko classical language da ko Manipuri se channa ba adu recommendation thala mana kan honajari